Fajinduna Thamnaribasing demand tawraduna NH2 thingjinkre. UNC na Thakhiba Matam Loikhre. Fajinduna Thamnaribasing Hinglibra Haiba Kanamattana Haiba Ngamdre. Kotlen amasung kojimgi lonaba mafam amada sakhangdabasing ni ambush tawduna. Church leader ahum hatkhiba amasung atopa miyoi marina sokonkhibagi thogdok adugi tungda. Kuki khulai paibasing na Fajinduna thamauba naga taruk amasung adugi makha tarakpa oina nagasing na Fajinduna thamlakhiba kuki masa taraga mari Hinglibra natraga Hinglibra Haiba Kanamattana Haiba Ngamdre. Nakal animaki miyoising thadoknanaba Manipur laingangna fanakanna hotnajaragasu pung 37 faraklaba phawbada security forcing sizinaduna rescue tawbagi wafam laikhidre. Nagagi misam miyam adu lailol wifi gi area dagi fakhibani haiba khanglagasu Manipur government na makhoi gi khongul libagi mahutta wari sanaraga thadokhanaba midyang thamlaga lairakhe. Kuki singna faziluraga hojikna thadoroklaba nupi angang taraga mari aduda yawba nupi amana phongdorokpagi matungin makhoi di khulai paibasing aduna phubikhide mamiti pulli aduga makhoi ga phaminakhiba nupasing adu tongan puraga satkhe. Makhoi bu puriba mafam adudagi panglap-laptana nongmai makhol kaya marum sutaba phangkhe. Adumagna kuki singna fakhiba naga taruk adu hinglamgani haibagi thajaba laite. Naga sing adubu tekta kaidana thadokhanaba pambai ama oina nagagi village volunteer northern guard na kuki misam sing adu phajankhibani haire. Kuki singna nagagi misam taruk adu thadoroklagade makhoi gi custody da leiriba kuki gi kangbu adusu thadorokadabani haibase mangjawnana haikhiba laikhre. Karigumba makhoi taruk adu halamba taragade makhoi gi makhuta leiriba kuki misam sing adugi maraibaksu tambangam dabagi phibam da leire. Adubu Manipur government ki maikaidagidi fakhre hairiba sing adu hojik phawba Hinglibra natraga Hinglibra Haiba gi matangda wafam amata phongdorokpa laitre. Marak asida nagasingna Fajinduna thamliba kuki masa sing adu thadoroknaba pressure piba oina kuki student organization KSO na National Highway 2 da pung 9 gi sadang tawba hokre. Masigi su mathakta Naga People's Organization na Kangpokpi district fauraga naga amata satanaba cherol thokhiba laikhre. Hojikti kuki singsu senapati maikaida satkhidre. Naga singsu Kangpokpi maikaida lakna khidre. Madugi mahutta Manipur laingakna senapati amasung Imphal gi marakta heli service thamkhre. Amaromda Naga singna National Highway sing hangdoklingai gi sairakta Imphal Dimapur lambida tongan ba polam sing pudunu lakpa truck sing amasung passenger gari sing senapati fawba thogjilaglaba tungda hojik Kangpokpi landuna satpa yadana leire. Awaba nanglaba miyam aduna Manipur laingakna makhoibu mafam adudagi score tawraga Imphal fawba puthokpinaba thabak lakhotpiyu haina social media gi khuthangda CM gi puning chingsilagle.